Impal West District ki Mongsangai de leba 10 bedded Ayus Wing Hospital asida bed masing suna leirabasu hospital asigi infrastructure matik chadabana maram oiraga bed thampam leitabana office oinabagi kada fauba bed sing tharaga patient sing layingli pirakliba bed masinga laying balagliba patient masinga adukki matik kenabana laying balagliba patient sing bed konadabadagi ama laying loibada matam kuina ngainabagi mami chawna tari masida natana pirakliba facility sing so matik chadabana maram oiraga water therapy treatment fauba chak thongnaba pressure cooker dagi man lawraga sizinari hidak amata chadana khusem gi laying nature care therapy yoga therapy khaktamak chathariba hospital asigi mo in charge Dr. Tongnozum Tenison na ELITETV ga hakjengnan unabada maana phongdorokpada nomada lagliba patient sing asi adukki matik yamana maram oiraga bed fangdabagi khudongchadaba kaya maiyoknare masida natana patient singna hospital asida leiringai walking chatnaba honaba matamda mafam leitabana thengnariba khudongchadaba sing asi mari leinaba singna miyeng changbiu haina appeal su toroki iramasigi matangda ELITETV dagi akanaba paudum mama 거기 희닥 셔거듭니다. 거기 내절대 프로퍼티에 내리바 방에가 내리바 포트이 빠야시다. 또다가 라인 무지고 거기다 내절베티 나 하시는 시기 때문에 약간 거기 사이드 이펙트 없는 데입니다. 거기 라인 잡다 example는 하다 거기 테라피 그런 먹는 거잡다. 거기 에큐펑처 거기 차이니스키 거기 네더 스타트는 거지. 아다기 마사지 테라피 or manipulative therapy 좋아해. 아다기 피지오테라피 아다기 하이드로테라피 지역에는 워터 테라피 좋아해. 아다기 다이 테라피 아다기 크로모테라피 거기 라이트 테라피 좋아해. 수마싱이 뿔라가 아포이 시 호스피탈 제다 후지 라인 부기다 페시리티 시만주 시기 아포이 너저 베디 테라피다 야위 만주 뿔라 비자리 거지 호스피탈 아도 아포이 세자 피버디 어라운 하마 오피디 상 파카다 텐 파타야기 티켓 아마 코피라니 아도가 노모이 테라피 바 미니멈 어마운트 바 군 같은 거이 럭 aina hajik leijariba mafam asi Mongsangai gi 10 bedded Ayus Hospital hairiba mafam aduni koi hairiba 10 bedded Ayus Hospital ase Directorate of Ayus Government of Manipur gi makhada chalairiba adugumnaba Ayus Hospital amani hairiba hospital asida koi tongan ba therapy treatment nature cure therapy oina tawba koi hidak langthak amata yaudabida treatment khatang chalaiba koi acupuncture water therapy amadi koi physiotherapy na chingba siguma therapy na ching ba si hairiba sing asida tawraga koi doctor staff sing asina adukki matik yamna thawai hakchang yauna honabiriba aduba hospital amani hairiba mafam asigi doctor asiga unaraba matungda koi mafam se leiriba kari facility sing leiri amadi kari chalairi koi kari award apa sing leiriba hairiba hospital asiga koi 10 bedded hospital haina tholiba siga koi 10 bedded mapung fan leiriba natraga kari karamba matong mawongda chalairi bage habadu koi doctor ga unaraga wari batai tu sana bagi tanja adu lojage yamu meeting tabi Nakalamal of the hospital asida laying balagliba patients singi maikidagi hospital asigi leiriba staff doctor singa yamna kupna section yingbi yamna fai adubu lagliba patients sing amadi leiriba facility sing asigi kenaba kayama uriba mari lenaba singna miyeng changbiu amadi laying balagliba patients sing pung ani fana ngai hanbada awaba kaya mayoknai haiba wafam thamki 거기 희닥 셔거듭니다. 거기 내절대 프로퍼티에 내리바 방에가 내리바 포트이 빠야시다. 또다가 라인 무지고 거기다 내절베티 나 하시는 시기 때문에 약간 거기 사이드 이펙트 없는 데입니다. 거기 라인 잡다 example는 하다 거기 테라피 그런 먹는 거잡다. 거기 에큐펑처 거기 차이니스키 거기 네더 스타트는 거지. 아다기 마사지 테라피 or manipulative therapy 좋아해. 아다기 피지오테라피 아다기 하이드로테라피 지역에는 워터 테라피 좋아해. 아다기 다이 테라피 아다기 크로모테라피 거기 라이트 테라피 좋아해. 수마싱이 뿔라가 아포이 시 호스피탈 제다 후지 라인 부기다 페시리티 시만주 시기 아포이 너저 베디 테라피다 야위 만주 뿔라 비자리 거지 호스피탈 아도 아포이 세자 피버디 어라운 하마 오피디 상 파카다 텐 파타야기 티켓 아마 코피라니 아도가 노모이 테라피 바 미니멈 어마운트 바 군 같은 거이 럭 ligament kitang nuwaitabo pusi subo aduga khwang jisu kitang nuwaitabo tagi koi sana bu kono busum taw matamda kay henzen gi bai tar ara sida la ga kitang tawada ni hani hazare so lakse ara doctor sun kai sun really natural na we dedicated boy hai tar monitoring si function staff yang pasala kana taw wona bi aduga apoi dasu yang really fong hai tar ko taja bese dum pasala awai taja bese mona mangan bi ti hai tar ara yoga plus treatment ani pun na dum sakpa ko or improvement yang tebak pangai tarai
ꯑꯩ ꯂꯥꯏꯁꯦ ꯉꯁꯤ ꯍꯞꯇꯥ ꯑꯃꯨꯛ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ ꯆꯠꯄꯁꯦ ꯃꯔꯨꯑꯣꯏꯅ ꯀꯩꯗꯧꯕ ꯒꯥꯔꯤ ꯊꯧꯕꯒꯨꯝꯕꯗꯀꯣ ꯈꯨꯕꯣꯝꯁꯦ ꯅꯥ ꯒꯥꯔꯤ ꯊꯧꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯆꯠꯄꯁꯨ ꯅꯨꯡꯉꯥꯏꯇꯦ ꯁꯝꯁꯨꯡ ꯆꯠꯂꯒꯗꯤ ꯑꯗꯨꯒ ꯀꯨꯏꯅ ꯐꯝꯕꯁꯨ ꯌꯥꯗ꯭ꯔꯦ ꯐꯝꯕ ꯀꯥꯟꯗꯁꯨ ꯑꯗꯨꯝ ꯅꯥꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯒꯥꯔꯤ ꯊꯧꯕ ꯃꯇꯦꯛ ꯃꯇꯦꯛ ꯊꯧꯕ ꯌꯥꯔꯦ ꯑꯗꯨꯒ ꯐꯝꯕꯁꯨ ꯍꯧꯖꯤꯛ ꯈꯔ ꯌꯥꯔꯦ ꯍꯥꯟꯅꯗꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯇꯣꯏꯂꯦꯠꯇ ꯆꯪꯕꯁꯦ ꯉꯝꯃꯝꯗꯦ ꯍꯥꯏꯇꯥꯔꯦ ꯏꯟꯗꯤꯌꯥꯟ ꯇꯣꯏꯂꯦꯠ ꯁꯤꯟꯅꯕ ꯉꯝꯃꯝꯗꯦ ꯇꯦꯟ ꯕꯦꯗꯦꯠ ꯍꯥꯏꯔꯒ ꯕꯦꯗꯦꯠ ꯑꯌꯥꯝꯕꯁꯨ ꯐꯨꯜ ꯑꯣꯏꯕꯅꯤꯅ ꯁ꯭ꯇꯥꯐꯈꯩꯗꯁꯨ ꯃꯣꯏꯗꯁꯨ ꯑꯣꯞꯁꯟ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯗꯔꯀꯥꯔ ꯇꯥꯔꯤꯁꯤ ꯃꯔꯨꯑꯣꯏꯅ ꯃꯣꯏꯒꯤ ꯃꯦꯟ ꯄꯥꯋꯔ ꯍꯦꯟꯒꯠꯍꯟꯕ ꯁꯤ ꯑꯃ ꯃꯔꯨ ꯑꯣꯏ ꯍꯥꯏꯇꯥꯔꯦ 10 bedded Ayush Hospital asigi leiriba facilities sing amadi lakliba patients singi khenaba chanaba chunadaba kaya asi amadi akogi walking exercise tokfam khudong chadaba maramna mafam leitabana maram moiraka koi leiriba hospital asibu mari lenaba authority na kupna mideng changbinaba appeal torakli hiramasigi matangda video journalist loyagaluni na paudam jaribi sana hemam edit news mongsangai